Akashvani Imphal Ngangbam Nganthoi na pau pazari ahanbada maru oiba pau Manipur da haukiba pung kunmari da COVID-19 positive oiba mioi 739 thengnakhi 8 sikhi Central Agricultural University Imphal ngasi awang nongpok raja singi lomi singda lau singugi masang mathum sing yenthokre Pradhan Mantri na COVID ki vaccine lem na kapthokna ba amadi Diwali fawba seng lem na phanghalagani haina laukthokhiba bulep tana thagana rakli Leibak sida haukiba pung kunmari da COVID-19 gi anoba case lising maifudarani thoi chawnga maifudara taruk thengnakhi amasung Bharat ta hauzik phawbada COVID-19 gi vaccine dose ko ti kul 2 lakh maifudara kapkhre Rajya khara da lockdown gi athing basing komthokna rabasu COVID-19 laichet ki akiba leiba maramna miyamna section ba wat pagi thawang sing tokpina ba haijari yariba makai yumdagi sathoktana leibiyu tangai fadana sathoklabadi face mask upiyu foot taruki social distancing thambiyu mai mit amadi khusa toina hamdoktuna tarutana na thambiyu soidana vaccine kapthokpiyu COVID ka mari lena ba pausing gidamak national helpline number 01123978046 natraga 1075 ta phone tawbiba yagani COVID-19 dagi ngapthokna ba tangai fadaba sana kanglon singa ang satpina ba Manipuri sumang lilagi mama sabi Robindro Langthawal na apil tawraduna hai Miyambu Robindro Langthawal na kurumjari nungsi jarabay ray jasing tamthiraba COVID-19 gi laichat asidagi kanjanabagi damak aikoi amukhana section bagi phirep longminarsi COVID ki vaccine soidana kapthokpiu face mask soidana upiu mi amaga gi marakta foot taruk lapna leibiu hand sanitizer sijinabiu hand wash natraga sapon sizinaduna khutsa sengna hamtokpiu laichat asidagi ngakthoknaba matam matamgi lengak na piba chana kanglon sing tangai phadana aikoi khudimangna ngak na chapminasi section ba haibasina laichat asi changhandana bagi khwaidagi phaba pambaini miyambo amuka hana khurumjari Hauzik mapung oiba pau Manipur da haukiba pung kunmari da COVID-19 positive oiba mioi 739 thengnakhi 8 sikhi positive oibagi sang sadan ipan dasmik taruk ni Rajya gi COVID-19 command control room na ngasi numidang wairam thokiba zero lama da hai haukiba pung kunmari da mioi lising ipan chama panipu mari test tawbagi manungda mioi 739 adu positive oikibani positive oikiba sing adugi manungda Imphal West gi chani kunthra taret Imphal East gi sama humpu manga Churachandpur dagi sama supna mapan Thawbal dagi sama tarani thoi Bisnupur dagi nipunipan Sandel dagi tara Kaksing dagi yangkai taret Jiribam dagi nipan amasung Kangpokpi dagi tara humdoi yauri Laikhidraba miyasing aduna Imphal West dagi ahum Churachandpur Imphal East Thawbal amasung Kaksing dagi amamamni Masit haraga hauzik phawbada laikchad asidagi laikhidraba migi masing Samapan tara mga sure Hairiba matam asida miyay tatruk supna ani laina asina naabadagi fagalakhi Hauzik Rajya sida apunba positive case lising yangkai taret chahum yangkai mathoi leiri masigi manungda mioi lising nifu taret chamakun mapan naba phakre naba pharakpagi sang chada marphunithoi dasmik ama taret ni Hauzik Rajya sida active case lising mapan chahum supna taret leiri Thawbal jila gi oina ngarang phawbada mioi lising yangkai nithoi chatret kunthra mari da COVID ki vaccine kapkhre aikhoigi Thawbal pawmi soibam binoina district vaccination program gi nodal officer gi pawpaladuna hai Masigi manungda mioi lising ni futaruk chamapan humpu humdoina ahanba dose gini aduga mioi lising manga chatret humbudrama thoina ani suba dose ki vaccine kapkhibani COVID-19 laichatagi miyam gi punsi kannabigidamag Mukhyamantri Nongthombam Birena ngasi Imphal gi ahanba Manipur Rifles ki complex ta leiba ibudau sanamahi gi khubamda lai khurumkhre Mukhyamantri ngasi social media da thagat pawaro lamada hai laichat asigi luraba tanpham asida Lengak na miyam gi punsi kannaba tangai fadaba thabak sing lokhaliba sigi mathakta aikhoi gi miyam da pangal thongna pibiduna laichat asi thengnanabagi damak lai khurumbagi thoromadu pangthokpani Lions Club Imphal Manipurna Imphal West ki district administration da COVID-19 gi relief material sing khusinakre saurakna lupa lakh amma makhairong gi mamal oigadaba potlam sing adu Imphal West ki deputy commissioner TH Kiran Kumar da khusinakhi thoromadu da Mukhyamantri gi advisor health Dr. S. Ranjan MLA Susarukyaaki COVID Care Center Tengkongjang Resources Mobilization Committee Longmai Nangasi Nonegi District Administration da lupa lakh taret lising humpuni thoirong gi tengbang gi polam sing khusinakre
Longmai Bazar Pangthokiba Tharomadu Kuchinakiba Polam Sing Adugi Manungda 25 kVA generator set ama oxygen concentrator manga amadi COVID laisa thengnabada tangai fadana changba atei polam kaya yauri COVID-19 laisa na singnarak pokudingmak thengnanaba sarkarna paikhatpa yaba thabak sing paikhatli leina asidagi ngapthoknabagi khwaidagi maru oiba thong amadi miyamda sumba pawning thina khanghanbaga loinana haksel amasung yaifayumbal mantraloina piba section thorangsing adu mapung phana ngakna chatpa haibasini Laisat asi thengnanaba paikhatpa thorangi saruk ama oina kendra amadi rajya sarkar singna miyamna hanglakpa COVID-19 ga mari lenaba wahang singi paukhum pinabagi damak helpline number sing hangdokle Women and Child Development Mantralogi Child Helpline number 1098 Social Justice and Empowerment Mantralogi Senior Citizens Helpline number 14567 amasung Psychological Support Help number 08046110007 ne Rajagi Helpline number na 0385-241-1668 amasung 1800-3453-818 ni. Shiksha Mantri S. Rajan ngasi DM College of Science ta zatuna college adugi ningkhairiba building gi saruk sing yengsinkhre khongchar aduda mantri na ningkhairiba building gi saruk adu samjinaba thabak paikhalagani haina thajaba pikhi mangna hai science ki classroom sing asisu matam ga sunadre maramaduna nongna samjinbagi tangai fadaba leire Mantri na college asigi mamang thangba chekpal amasung Dhana Manjuri University gi administrative block sariba adugi thabak sing chu yengsinki mari leinaba thikadar sing amasung official sing da apiba matamgi manungda thabak sing adu loisinaba su mantri na khanganki school phagaransi mission gi matangda education S ki commissioner M Hare Krishna na sabapati oiduna hanna yengsinbagi mifama mangasi video conferencing gi kuthangda pangthokre mifama da vibhag asigi director additional director joint director amadi ZEO sing saruk yakhi mifama aduna class 10 amasung 12 ki parikha sing amasung mahiroi sing da makha tana mahai tambibagi matangda oithokpa yaba lambi sing kupna khanakhi Imphal gi DM College campus ta leiba All Manipur Students Union MSU gi office ta ngarang sakhangdaba singna bomlang singduna pukai halambagi thawongbu MSU na yamna kanna yaningdaba phongthokli mahiroi lup asigi office ta ngasi pangthokiba pawgi mifam amada MSU gi president Haubijam Salamba mitaina hai Inglisang masamapan humpumanga da thokiba saklang khungsat ke iroina na semkhiba mahiroi singi apunba lup asigi office ta bomlang singduna pukai halamba haibasi mahiroi khunai gi mayokta sathaba asobo hingsa gi thawong amani Tawdok asida senariba sing athoba matanda phaduna matik sabadan dipigadabani haina su president na dabi tauri tabiriba pawsa kasani Imphal dagini Central Agricultural University Imphal ngasi awang nongpuk rajya singi lawmi singda lawu singugi masak mathum sing yanthokre Mukhyamantri Nongthombam Biren Singh su virtual oina thoramadu da yawki awang nongpuk rajya singda university asigi makhada leba college 13 gi khuthangda thanaba maru marang amasung lawu singugi khulai sing adu yanthokibani Thoramadu da Arunachal Pradesh ki Mukhyamantri Pema Khandu su Itanagar dagi saruk yakhi Tura dagi MP Srimati Agatha Sangma saruk yakhi Imphal dagi na Lok Sabha gi MP Dr. R.K. Ranjan Dr. Lorho S. Phoje amasung Central Agricultural University ki Vice Chancellor Dr. Anupam Mishra saruk yakhi Tripura ki Shiksha Mantri Ratan Lal Natna Agartala dagi Aizol ki Veterinary Mantri Dr. K. Basuwana Aizol dagi saruk yakhi Thoramadu da Mukhyamantri Nongthombam Biren na hai COVID-19 gi laisat na malem gi leba kya gi economy da sauna saithing piri Bharat tasu laisat asigi saithing sauna nanglabasu ekhoi gi lomi singna kana honabadagi inglisingani kun ma thoida pothok marang kaina pothok pangamkhi masi Pradhan Mantri Narendra Modi gi lamjing makhada leba asigi lomi sing amadi lawu singu gi begyanik singna soktha balaitana honabagi mahina ni Central Agricultural University asina lawu singu amasung mari lena bahiram singda awang nongpuk lamdam gi amadi leba asigi oina Khudam sangdam oiba yaba thabak kaya lokhalakigani haibagi thajaba su Mukhyamantri na phongdokhi Agricultural reforms will benefit the country in the long run. Emerging technologies will play a vital role in ensuring sustainability of the sector and the empowering farmers. New technologies can empower farmers with real-time demand forecasting, price forecasting, moistures and the nutrient levels of soil. Masigi thoramadu da Manipur gi lawmi lising masamapan humbudra mapanda phau nung hawai sujak yauna maru marang kaya yenthokhi lawmi mapandana mini rice mill amasung lawmi kundana kitchen grinder greaser lawmi kunthra manga dana sprayer amasung lawmi kun manga dana bioflok unit sing yenthokhi
Sahi tara nipan gi mathakta leiba miyoi khudingmak tha asigi kunmathoi lemna COVID ki vaccine kapthoknaba amadi leibak asigi lairaba miyamda Diwali phauba PMGKAY gi seng lemna phangalagani haina Pradhan Mantri Narendra Modi na lauthokhibabu maikei kyadagi thagatpa phongdongnarakli. Mukhyamantri Nongthombam Biren hai Pradhan Mantri na laukhalakliba khongthangsing asina laichat asi thengnabada awaba kaya mayoknariba raija asigi miyamda su chauna kanaba piragani. Lok Sabha gi MP Dr. R.K. Ranjan hai vaccine lemna kapthoknaba amadi PMGKAY gi makhada Deepawali phauba lemna seng phanghanaba laukhalakliba khongthang asi leibak asigi miyamgi damak yamna mamal yamlaba thodang amani. Raija asigi tongan ba mafam kyadagi miyoi kyana Pradhan Mantri gi khongthang asibu leptana thagatpa phongdoknarakli. Ukhuldagi Awan Hunphun Wasina asumna hai Ekhoi lairapa singki tamak khanpiduna November phauba BMGKAY jenglemna tha khuting pigani haina lauthok jaba atu taraga Prime Minister Narendra Modi ji bu harau jaba phongthokli. Atoppa amana coronavirus vaccine chu June 12 dagi chahi 18 years and above ki tamak free oina kapigani haire. Asi kumba khongthang mayam sina utpati ekhoi ki Prime Minister amasung sarkar si lairapa singki tamak khanbiba government ne haipasi phongthok cheninge. Thawbal jila gi Nongpok Lorembam dagi Yambem Megha kauba Longmi amana Pradhan Mantri gi khongthang asibu thagatpa phongdokladuna hai Bharat ki Prime Minister Narendra Modi ji na November phauda cheng free da yen bagi ayaba pibi khiba amadi COVID-19 dagi ngakthok chanabagi damakta sahi 35 dagi mathakta leiba miyoi singbu tang kunga mathoi dagi hauraga vaccine free da kapagi ayaba pibi bagi damak lawmi paja ama oina Bharat ki Pradhan Mantri Narendra Modi ji bu haninga leitana thakaba phongdoksari. Kerala gi Cochin da pangthokpa Cochin International Film Award lisingni kunmathoida Manipuri short film Mosilaba Mingselna Best Director amadi Best Style Artist ki mana phanglakle. Film asigi director Romi Maitaini style artist na master yai khombani. Film critic R.K. Bidur ngasi Imphal gi Janims Hospital da lekhidre masagi sahi marifu sukhe. R.K. Bidur na film critic ki lamda lawramba thodang bu sakhangduna jati thaki khwaidagi phaba film gi critic Swarna Kamal mana phangki. Mahak Manipuri cinema gi aiba masu oirambata natana Manipuri Film Journalist Critics Association ki founder president su oirami. Mangna lekhidabada Manipur State Film Development Society na thamoi sokna awaba phongdokre. Mangna lekhidaba sina Manipuri cinema da mention bangamlaroidaba asauba hoba ma lehoragani hairi. Writers Forum Imphal amasung CPI Manipur State Council na su R.K. Bidur na lekhidabada awaba phongdorakli. Manipuri sumangli lagi artist amasung choreographer oiramba miyoi ahumna lekhidabada ngasi Manipur State sumangli la council na minute ani tumina leptuna awaba phongdokre. Thoramaduda council asigi president M Punima si leima yauna council gi maruoiba miyoi kya saruk yakhi. Akaswani Imphal lagi pauta biri. Leibak sida hokiba pungkun marida COVID-19 ge anoba case lising marfudarani thoi sangma marfudara taruk thengnakhi. Haksel Mantraloi gi pauna hai hairiba matam asida miyoi lak ama lising humphuni thoi leina asina nabadagi phagalakhi. Naba phagalakpugi chang makha tana hengalatuna sada marfudara mari dasmik manga yaure. Hauzik phawbada naba phagalakhi ba punba masingna koti ani lakh humbudara manga sure. Bharat ta hauzik phawbada COVID-19 gi vaccine dose koti kul humdoi lakh marfudara kapkhre. Leibak sida ngangi oina COVID ki vaccine dose lakh kuntaret lising humbudara taruk kapkhi. Indian Council of Medical Research ICMR na hai hauzik phawbada COVID-19 ki test tawkhiba sample masing koti kuntra taret lakh ama henkre. Loisilakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khusa amadi mai mi tarutana na thamba haiba asamba thong ahum asingang na satpinaba amuk hananing singjari. Aroibada maroiba pau amuk. Manipur da hokiba pungkun marida COVID-19 positive oiba miyoi satret humbudara manga thengnakhi taret sikhi. Central Agricultural University Imphal ngasi awang nongpo raija singgi lawmi singda lawu singugi masang mathum sing yan thokre. Pradhan Mantri na COVID ki vaccine lem na kapthoknaba amadi Diwali phawba sing lem na phanghalagani haina lauthokhiba bu leptana thaganarakli. Leibak sida hokiba pungkun marida COVID-19 ge anoba case lising marfudarani thoi chawnga marfudara taruk thengnakhi. Amasung Bharat ta hauzik phawbada COVID-19 ki vaccine dose koti kul humdoi lakh marfudara kapkhre. Paulo dere.